Hojik Prithibida Punna Lairiba Missing C 7.9 billion ni. Masigi yam kraba miyam sigi among mathakta. Hana mamangda ngasi fao mi kaya po omaga si krage khangdokpasi oithoklaroi adubu. Population Reference Bureau hariba organization gi hisab ki matung innadi. Aikhoi pok tungegi mamangda 107 billion mi hana leiramle hari. Asuk yam kraba missing siga yengluragadi aikhoina kari no khangdokpa ngamdraba ariba potlam amadi mysteries kya leiramlibasi thoina ngai oide haibasu yai. Ngasi aikhoina khwaidagi singlabani khanglabani haidana lejaragasu aikhoina mapung fana su khangkhangba ngamlaroidaba ariba matamgi puwari amadi thambiramba pot kaya leiri khudam oina hairabada karino khangdaba mayek sing aiba ayekpana thanba manuscript angakpa jantra asina chingba singsini amuktang bhapna sagatuna yingminasi hojek aina lepiba famliba hipliba jaga du maktada ngasi dagi chahi chama chahi lising ama chahi lising tara hangatuna chatluragadi mafam aduma kari fivamda leirangani matam aduda aikhoi gi ingkholna leiriba mafam adu mi tanaba mafam oiram lagadi makhoina sizinnaram gadoriba potlam sing adu hojek yena khagi kachin amada lengdana fumduna leiram khibasu yai Mi khara dingasi fauba aikhoina amukta thengnatana lotuna ariba matamgi technology natragana chawra civilizations fauba fumduna leiram khigani haidana thajanai masi sugoi oithoi hainingai sulaite maramdi khwaidagi chawba ancient civilization oiriba Indus Valley civilization su 1921 khaktada thengnarakhibani Nauna fanglakpa ariba pot macha ama khakna aikhoigi puwari de yenglamba thamlamba mityeng pungon onthokpiba ngamme Ngasigi video sida adugumba ariba matamgi mi singna thambiramba chapchana karino haiba ngamdaba pot taragi maramda khangminasi Number 1 Codex Gigas haina su khangnaba Devil's Bible si tarahumdoi suba chahi chada lainingba monk amana irambani haina longnei Thajanabagi matung inna lainingba singna ngakadaba wasak thogairobagi damak mahak hingna chekna chansinduna sibagi cherak pirani haidana lauthokhi Adubo karigumba mahaki thawai kan biragadi miyoibagi lausingyan pumnamak suna yawba lairik ama nongma khaktada igani haidana mahakna wasaklammi masigi lukhraba thabaksi pangthokpa ngamnanabagi damak mahaki thawai du masamakna devil de yonthoki haidana hainei Legend asigi horakfamsi lairik tugi sathina sangba amade mi ama khaktana yamna tenba matamda iramba manba adunani haina longnei Sa chama humfu henbagi mawunna semba mi ani changdragadi thangatpa ngamdaba lyric si Bible gi mapung faba Latin translation atopa writers maru oin Hippocrates na chingba ayiba singe lyric medical formula lai tongba mi amadagi bhut pret tanthoknaba niyom amade devil masamak ni haiba lai ayekpa amagasu yauri Lyric si ihan hana thengnarakpa matamda laimai tarani thoidi yauram khide amadi mangkhraba laimai sing aduda kari aronba yauram gadabano haibasi kana amata khangdana ngasi su leire Mi kharadi masida aronba satan ga mari leinaba warol sing devil bu kaunanaba method oiramgani khanabasu yawi Number 2 labukta hek thengnaganba crop circle gi maramda hana tabiramnani khanjai awangba mafam amadagi yengtharaktragadi mapung fana sengna ubangamdaba laimaida hakchinduna thamba geoglyphs singi manungda khwaidigi ngakpa amade kha thangba Peru gi marubhumi da leiba Nazca line singsini Nazca culture gi mi singna 500 BCE dagi 500 CE gi marakta semlambani hainaba chawkhraba laimai dekpa lai singsi punna masing chama gi mathakta lai amade makhoina pulap koliba jaga sigi area sina 500 square kilometer ni Masida yeklamliba design si chamchamba lei dagi horaga sanga mi yong amadi ujekna chingba sing yauri symbol sing asi asuk matam changna semlamliba sigi mathau karino khangba ngamdana ngasi su leiri mi kharana hai jahas honjelakliba sailor singbu maikai takpinabani khara amanadi tha thawan mijak nongthakta I pau thananaba pambaini haibadi astronomy gi damak sizinarambani hainai Number 3 Japan gi Yonaguni jima torbandagi khajik chathoklaga yamdrabada chahi lising manga diliraba underwater city asilai 1995 ta Irupami amana ihan hana thengnarikhiba city si ahan bhek ubadadi mawong ama oina toba natural rock formation makhal amani khanki adubu makhoi singdu chapchana right angle amadi chapting balai da lenglambadagi kona thijilubada siri amadi lambi awangba tower singni khanglakhi Jomon mi singi hanagi leifam oiramba yai haina expert singna hainaba city asi tapna samudra laimai wakhalakpadagi lupkhibani amadi pulap lupsin khiba matamda chahi lising hena changlamgani haidana thajanai
Number 4. Masigi Roman Dodecahedron haribasi nung natragana senjeng na saba mamay taranitoy panba potsak amani. Mamay kudingi apikpa korokoy ba ahoba amamam pali. Amadi mamay samnafam kachin kudingi matok amamam tindok tunayawi. Makoy si samudra jahasing da sizinaba jantra sing manjaragasu potsak sing sige chapchaba sizinafam di khangbangam dana adumak layri. Historian sing na hainabagi matung inna Roman Dodecahedron si arapada laiba potjay singi size amadi distance on na ba natragana Roman architect sing na pipe sembada sizina na bakhutlay oiramgani hainasu hainay. Atopa expert kharagi matung inadi ingtham thada lawmi sing na marumarang hunnabagi khwaidigi afaba matam panaba khutlay ni haidana mot phongdoi. Roman singi matamda katalon ba khangnaramde adubu Roman Dodecahedron sizina duna khutmozalon bayai haidana mi kharana utle. Masi yamna interesting ojaragasu potsak sigi sizinafam si tangdang makhangbangamdana adumak layri. Number 5. Polynesia gi Easter Island hana khangbibisingna masigi ithat sing sigi maming hek tabada nungjawdagi hakpa chawkhraba murti sing si soidana mita ubiramgani. Masigi mafam sida laiba angakpa mystery kyagi manungda anganba matamgi proto writing haibadi mayek puthokdringai mamangda symbol na pau faudok faujin tawda sizinaramba khudi oiramgani haidana thajanaba Rongorongo writings asisu amani. 1864 da ihan hana thengnarikhiba mayek singsi 1200 adwai matamgi oigani hainai. Mayek singdugi manungda laison tenson ga mari leinaba manak nakpada phangba potlam sing manbasu yauri. Ngasi fawba scientist sing na Rongorongo writings ka manaba atopa mapangi culture sing da amuk fawba thengnadre. Uda obsidian machet natragana shark ke mayan haklamba mayek sing si lon amagi aiba mayek oiragadi ithat si khaktagi oiba atai singa mari leinadana yamna top pa haibadu oigani. Number 6. 1900 da Mediterranean Sea dagi fangkiba senjeng na saba jantra si jawrakna khongup upu amamuk chawi. Masigi manungda yauramliba yamna complex oba gear sing si matamdugi Greek technology na chakhotlambagi thaktugi wangmada yamna advance oibana chahi chamamok expert singbu makok ngahonbikhi. Mi kharanadi alien singna thambiramba technology oigani haina faw khanakhi. X-ray amadi CT scan na chingba sizinaduna yenglubadadi masi ariba matamgi computer amakhakni khangbangamlakhi. Antikythera Mechanism si tha thawan michaki khongchat nainabada sizinarambani haiba hojikti khanglagasu yamna khananingai oiba wafam amana matamdudagi tongan taba mongda advance oriba sinadi aikhoina Greek technology gi maramda yauna khangdaba kaya leiramkhigani haiba asini. Number 7. Costa Rica da 1940s swaidagi karino khangdaba nungi sphere achoba sing thengnaba horakhi. Masigi nung matum sing sigi diameter si centimeter amadagi hauraga meter ani fawba yauna chawba yauri. Khara amadi tan tara taruk lumi hairi. Masi Granodiorite hariba nung sing sidagi semba khutsemgi pot ngaktani. Makhoi sing si kanana karigi damak semlambano ngasi fawba khangbangamdre. Number 8. Taranipan suba chahi chadagi yam fazana preserve tawraga fivam kaidana leiramba asiba hakchang kaya ama awang thangba Europe ki Peat hariba pathi komthi makal sidagi fangba horakhi. Forensic study dagi hakchang singsi 8000 BCE muki matamgi mi yauri haiba khangba ngamkhre. 1950 da thengnarakiba maming chatlaba Tollund Man hariba bog body si pre-Roman Iron Age ki Jesus poktungai chahi chahum mamang da hinglamba nupa ama khakni. Mahaki chakhaw manungda yauramba machak singdagi karamba matamgi mino haiba khangba ngamlakhibani. Asiba singsi nupa nupi ahal angang suna yauragasu makhoi pumnamakta kaman oiba ama hairagadi makhoi si thawaina hatoklaga hundu ambani haiba asini. Researchers sing na haibagi matung inna makhoi si human sacrifice natragana samastagi tanthokpiraba mioi sing oigani hairi. Number 9. Masigi mafam si 1902 da thengnarakhi. Haurakpadadi sanctuary haibadi mi changjafam saidangfam mafam oiramlagasu konadi mongfam makhal ama oina sizinnarakhiba Subterranean Labyrinth amani. Level ahum thokna semba fazana haktuna design toba mafam sigi khwaidagi ngakpa amadi oracle chamber koba ka asini. Normal volume da ngang bawa oiragasu chamarak hena hogat handuna mafam dupumban ninna taba ngamhanbi. Masi thawaina design tawkhibra karamna karigi damak semkhibano haibasu khangmangamdre. Number 10. Uttarakhand Himalaya gi meter lising mga mathaki awang badalaiba Roop Kund Lake asida migi saru polang mayam ama British Forest Ranger ama khakna thengnarakhi. Kalentha un saudorokpa matam khaktada saru palang sing adu uba fangi. Chawrakna mi masing chatruktagi chanipan fawbagi saru palang oigani haidana panari. Makhoi sing asi kanano amadi mataw karamna sikhibeno haibana chingba wahang sing asigi ngasi fawba pawkhum phangdana adumak leiri.